Manipur top channel ki maikhi Kuki Jaga khundaba mafam da Meitei sing sanganana bu warep nakri kumza English singani ka kungo humdu gi me humdu gi satharakli ba sahi ani phajilagba Manipur gi irang sigi waroisin prono balak liba April manga da India lenga ki Ministry of Home Affairs na sinduna New Delhi da pangthuna bu honori ba santi gi ori sigi moinana pangthokiba Kuki Jaga sigi mi phamamana Meitei sina Kuki Jaga khundar ba mafam sing aya ba yaudana sang ba yar ha ba yauna warep kya lokhredi Amaromdana, Madhya Pradesh the police kapnabada Nupi Mawis ani Sire Hari. Hairi Thaudosi, Madhya Pradesh ki Mandala district ngang thokiba police ka numai kapnabagi thaudo amada Nupi Mawis ani Sikre haina makokthongbu police official na phongrokri. Director General of Police DGP Kailaf Mekwana phongdokiba matung ina numai kapnabagi thaudo ngarang ayuk Mandala district ki BCA police station ki manung sun lai pama pama mar thoki bani mangnai ki akanaba pau phangmari state police ki akanaba anti naxalite unit oiriba cop force ki personal sun operation ja tharingai da mawis nu nomai kapsilaki bani nomai kapsilakpaduri ki police personal sun handuna kapna ki haina phungdokla duna mangnai ki nakalani gi marakta kapna badu nupi mawis ani shiki hari haujima ki oina lai kidraba mawis singa dugi masak maming khang mangamdri haina phungdokla duna DGP na ki thaudok thokpham dudagi self loading rifle ama atopa rifle ama masum nungtu numi khudingi sijina ba polam khara phangki hari amaromdana Nongpok thangba Maharashtra gi Buldana district bus amag SUV amag thomjinabada miyoi manga sikre haina police na phongdokri police officer amana phongdokpagi matuina thaudo adu ngarang ayuk Buldana district ki Khamgaon Segaon highway da thokibani manai ki Maharashtra State Road Transport Corporation ki bus amag thomjinaduna SUV du tonglakpa miyoi manga khudakta siki laikhidraba miyoi singadu gi masak maming khangdokna bokhonari haina phongdokla dura manai ki Thaudo the bus adu ki passenger khara sok padi hospital pukhat khari Atopa paomana border fencing amadi FMR lakthokhibagi mayokta Naga MLA sing yauna Naga miyamna rally sakri free movement regime FMR laktokpa amadi Indo-Myanmar border fencing tawbi yaro haina ngasi Naga MLA sing yauna Naga fruki masing yamlaba miyamna rally sakri FMR laktokpa amadi border fencing gi mayokta sakibra rally edu United Council gi miyam khada Tangkhul Naga longna Tangkhul Frontier Organization singa kusamna duna urkhul taunu sakibani maruana urkhul gi Dungai junction amasum Khamsom junction da miyoi lising tararom na punduna urkhul town yauna urkhul district headquarter gi maru oiba lambi singda khulau kya laudun rally sakhibaga loina urkhul headquarter ground da aroiba lamthungpham oiduna miyam gi oiba asaw mifam ama pangthoki mifam adura urkhul gi MLA ramoiba phungyer gi MLA laisio kaising amadi singai gi MLA khasim basum yauna Naga gi masak naiba miyoi kya saruk yaki Loina civil society organization singi lusingba kya saruk yaduna miyangi mifam adura wangangki saruk yakiba Naga lusingba singna handa India lengan Indo-Myanmar gi ngamkhaida lairamba FMR lakthokhibagi mayokta yaningda phungdonki loina traditional boundary khangdoktana border fencing tawbi yaro heba wakum tamki
India lengaki thaurang simak naga singi hak matpane ha wafam sing su phongdoknaki ningsing bayabade Manipur da thukli bi irang sigi manungsana kumza English ngani ga kunga mari gi February thada India amadi Manipur gi marakta mari leneba sie sang amati yaudana nakal ani makta kilometer 10 phab gi manungda sathok jasing yarambadu lauthuki bani adu mari leneba sie sang yaurabadi kilometer 10 phab sathok jasing yabi gi ya hauski oina satna duna lairi bani hanesu pau suda makata na phongdorakli Atopa pa omana miyam puna khangminana ba awareness campaign sathagadori aranba census ta yumpham oiraga delimitation tawbi yaroi mahiroi luptaru Manipur ga hauji laidiba phibam sida delimitation ki thabak thoram sing pekhat pe yaroi habigi matangda miyam puna khangmina ba awareness campaign sathaba horagan haina mahiroi luptaru ki coordinator and dan kumar na phondorakli Loinana aranba census ta yumpham oiraga delimitation ki process amata pekhat pe yaro herakli hiramesri ki mata nga si ko kaithel da leibi aims ki office ta mahairoi lup taru ki mihut sing yauna pangthokpa pawgi mifma amada wapam asi phongtoloduna dan kumar hai Supreme Court na khangan khibagi matungina leiba asi delimitation ki thabak thoram haunabigi wapam laglibasi Manipur gi oina di yapangamroi Maramdi delimitation ki thabak thoram asi pangthokbada yumpham oigadoriba English nganiga amagi census report asinda Manipur gi oina mawong maril tadaba kya yauri punama kumza English nganida pangthokiba delimitation ki thabakta Manipur Nagaland Assam amasum Arunachal Pradesh yaukidi amaramda kumza English nganiga taritasu Guwahati High Court na Manipur gi delimitation asi verify tawraba matung pangthoknaba PIL amaga mari lainana rai taba laikre masida sunatana kumza English nganiga nipana matam adugi India gi president na Manipur gi phibam yenglaba matung delimitation gi process kakibani nakalamaramda English nganiga amagi census report aduda mawong maril tadaba kya thingnabadagi kumza English nganiga ahumda matam adugi state cabinet na committee ama CM laga thigathanki maduda maram paumata purulamadi sakpi karong subdivision na satnaba yaroidaba report sing thingna khibigi wafam sing leiribani masimana kumza English singaniga amagi census report adu miyamna yaba okidi amaromda kumza English singaniga kunda matamadugi chief minister nongthoma berena board lising humdraga mangarom electoral roll dagi kakhiya wafam media gi kuthangna phungdokiba lekhi hauju state asida illegal immigrants in India gi card paiduna electoral roll yorakpa madi tuan kudong sab kya lauraga leibani phibam masida delimitation torak paibis asuma khongthang oiroi Manipur delimitation ki thabak thoram singkari gi damak tawbu yaroi dawri bano habigi matangda miyam puna khangmina ba awareness campaign ama mahiroi luptar una silaka pangthoklagani masida mahiroi khunai amadi miyam ga tanaduna state asida delimitation tawbu yaroi habigi makha taba thabak thoram singni haina dana kumar makha tana phongdokhi Amaramdana Waisel Maril Naga Nala Nambul Turel Paring Deliver illegal structure sing taktokadori Naga Nala Paring Waisel Maril gi Paring Amadi Nambul Turel gi Kaisam Pati Kaisam Thong Pau gi Nongpok Thang Basaruk Amadi Yalangbam Laikai Masang Paring da unauthorized oina sajulak structure kudimak tha sigi manungda taktokadori Imphal West DC nga sitokpa sirola mana hairibana Torel Amadi Senel paring asida ain kaina an authority oina structure kya permanent oi mongda sajilakpi report lairi asigum structure sing asina khusiem gi isau thuan ba yabana masidagi thingna balengana lokholakpa thawrang oina asigumba construction sing asi athuba matamna takthokna ba thawrang lokholi amasum cleanliness of Imphal city ga mari lainana March 3 ta pangthukiba anisuba inter departmental coordination meeting na lokibu wore badugi matungina hairiba Torel amadi channel asigi paringda lana sajilakpa singi matangda survey ama tawraga loinana Wangoi subdivision gi oina phangba report ta lana sajilakpa construction yankhai amadi Lamphel subdivision gi division digi phangba report lana sajilakpa construction chamagani pan masakang tokli Baramasina hairiba lana sajilakpa singa sima samasana tha sigi taraga mapan phawgi manungda lauthokna bakhangan bagaloinana tha sigi taraga nithoi phawgi manungda SDO singda complaint tawrakna basu khangli hairiba matam sigi manungda lauthokta patarabadi matam amadi hekta lengangna takthokpigi thapuk lokholagani takthokna bigi mission singsu water resource department na puthokani takthokpigi thaba asita Imphal West East Pinalu singba Nupi personal sing yauna matiksa na khulai paiba personal sing na ngak laga loinana mari lenaba SDO singsu saruk yakani hari adoba pawmana thangjing singda akiba laitana lai khuramba yahanana ba governor taksingkhri
thangzing singi Meitei gi senglaba laifamlenda lai khurumba athingba amadi akiba piribasi lehendana mausagum lai khurumba yahanbinaba Manipur gi Governor Ajay Kumar Balada taksinkri thangzing Seva Mandal Historical Heritage Development Organization amasum Committee on Protection and Preservation of Historical Site of Kaubru and Thangzing Hill Range ki mitsingna ngasi Rasbon Governor Ajay Kumar Balag unakri Governor gu unaba aduda mihut sing adugi maikedi Meitei gi senglaba laifamlen ama oiriba thangzing sing gi senglaba khubamda miyam lai khurambagi sangba ngamdana lairiba sida Governor na akanba miyeng sangbiduna laifamlen asida athingba apanba yahondana lai khurumjaba ngamnaba thabak lokhatpinaba Governor da taksinki Governor Ajay Kumar Balana mihut sing asina pukhalakpu wapam munna tabaga loinana wapam asi kupna yengsinbaga loinana miyam akiba lehendana lai khurumba yahanana bathabak lokhatkani haibigi thajaba bikhi ngasigi mifam aduda Security Advisor Kuldip Singha Secretary to Governor amadi Bisnupur gi SP Sarugyaki Advisor Kuldip Singha Secretary to Governor amadi Bisnupur gi SP Sarugyaki amaramna Manipur gi yamna unique oiba heritage su uthokuna Manipur da tourism no kumang saukshilaba panamda pangthokuna lakhiba Shirui Lily Festival handak sahi oina su state ki thakta festival asi mai pakna pangthokna bagi matangda Governor Ajay Kumar Balana share loduna organizing committee go eba ahanba mifam asi pangthokre Imphal gi Rasbona Governor Ajay Kumar Balana share loduna ngasi pangthokiba mifam aduda festival asi gi mari lainaba maru eba wafam sing khudam oina transportation security ki thaurang miyam pulakpada khudong sahananaba infrastructure development hospitality service cultural program gi matang promotional strategy amasum department sing gi marakta kusamnana thabak lokhana bagi matana kupna khanaki ngasi pangthokiba festival asigi organizing committee gi ahanba mifam aduda secretary to governor DGP principal chief conservator of forest principal secretary sing commissioner sing loinana awangba thaki police military amasum civil officer sing saruk yari makasa tharak poina pauzal pausig editorial mem special content moina mem na thamjagi satellite channel sing amadi social media na piri bisaithin ngasi gi maikei kyadigi humjilakliba culture gi lam yauna sathiraba saum singi marakta Manipuri Nupi sing lawgadaba phirepta puning singsin badarka lairi no gi singi sagu hingalakliba satellite channel sing asina wakal tajadriba hawalakliba naharul singi wakalda piriba saitheng sing asi makhoi lamjing lamtak piriba ahal sing namuna naina phamthui satellite channel sin hauziki science na sakholakpigi matungina mikup khudingi ahongba lakliba malemgi phibambu kudaki oina pauk sandoktuna miyambu mikup na hom sing na lehli masina khunai gi political amari sakhot khong thang da oirabasu hirampuna makte miyoi kanglu khuding da kana ba kaya marum piri masigi kana basibu mafam matam sana sejina duna kana basinga sibu kaidau ngai de su lana sejina pam tokti nakala marom da kana ba kaya sigi marakta masing langam drab internet ki channel singa sigi yang lurabadi pungning ngasi asuki matik nungnang ningai gi masa oiri ngasi Manipur amadi masiga naknaba mafam singda phangliba entertainment channel singa si Indian ayamba dominate tawri masigi matakta India su amuk western culture na lakhat hiduna matau tamba khara henjili haibagum asuki matik laibak masa ta da phipum da lairi sakholiba miyoiba amoina hinglingai punsi mate khara sida ningtamna kanagi su makha pondana hingjana bagi lambi ne madi kanaguma misak amana maki personal oina tawjaba thabak khuda moina phije saksa da su oiraba su madugi matangda atopada khut thingjin bigi hak laiti haina haibining yai masisu pumla lal haiba maktinati kanagumba mana tawthurakliba thabak thawong aduna atopada ka hen akaiba pidaba tarabadi maduri yengsinduna ngangnabigi atopagi hak laiti adobu matangsida panjaningbadi western culture amasum Indian culture sidi Manipur culture gi hirama mataga manadi pumtop papos amamni amanamagi matakta ngangnabigi hak laiti haiduna su khunai gi oiba apunbagi pal asibu namkhaiduna ining ikha tambadi asumba thawong oiroi culture ni gi kanabas saktam gi maraksida turoi nga roi lebliba Manipur gi culture sikyam kuina khangduna leibu ngamkhigene aikhoina khongpham sena lepangam hauda bataragadi saktam singna humjinduna Indian amasung western culture gi irol nungda lupki waibasi masana tara pophamne maram aduna tanpham sida aikhoi gi kari mathau tai haibasi punna khangminaba matam moire malem amadi India gi tungan state singi physic lighting saksa yuthak amadi culture da ngauduna
ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯨꯡꯑꯣꯏꯅꯅ ꯊꯝꯂꯒ ꯃꯤꯇꯧ ꯇꯝꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤ ꯄꯨꯝꯅꯃꯛꯅ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯤ ꯅꯠꯇ꯭ꯔꯕꯗꯤ ꯋꯦꯁꯇꯔꯟ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯀꯜꯆꯔꯅ ꯁꯥꯐꯨ ꯀꯟꯅ ꯍꯨꯝꯖꯤꯜꯂꯛꯂꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤꯕ ꯍꯥꯏꯕꯁꯤ ꯈꯨꯠꯅ ꯂꯥꯝꯕꯗ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ngasi ꯆꯠꯈꯤꯕ ꯃꯇꯝ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯀꯜꯆꯔ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯄ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯪꯕꯗ ꯅꯠꯇꯅ ꯃꯗꯨꯒꯤ ꯊꯧꯗꯥꯡ ꯀꯅꯥꯅ ꯂꯧꯕꯤꯒꯅꯤ ngasiꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜ ꯑꯁꯤ ꯏꯁꯥꯒꯤ ꯆꯠꯅꯂꯣꯟꯆꯠ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯌꯥꯎꯅ ꯃꯃꯜ ꯌꯥꯝꯂꯕ ꯀꯜꯆꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯡꯂꯕ ꯃꯆꯥꯛꯁꯤꯡ ꯇꯨꯡꯑꯣꯏꯅꯅ ꯊꯝꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯂꯤꯕꯁꯤ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯦ ꯑꯃꯔꯣꯝꯗ ꯁꯥꯏꯟꯁ ꯑꯦꯟड ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯀꯥꯡꯂꯣꯟ ꯑꯗꯨ ꯈꯪꯗꯅ ꯚ꯭ꯌꯨ ꯑꯃꯗꯤ ꯂꯥꯏꯛ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯕ ꯄꯥꯎꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯛꯇꯨꯅ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯇꯣꯏꯅ ꯊꯣꯛꯂꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯥ ꯀꯨꯟꯒ ꯅꯤꯊꯣꯏ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯔꯤꯕꯁꯤꯡꯅ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯔꯛꯄ ꯍꯥꯏꯕꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯤꯖꯦꯄꯤꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯖꯕ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯐꯥꯎꯕ ꯐꯝ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯆꯂꯥꯏꯔꯤꯕ ꯃꯇꯝꯅꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯧꯕ ꯆꯨꯝꯂꯣꯏ ꯏꯔꯥꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔꯒꯤꯗꯃꯛ ꯑꯔꯥꯟꯕ ꯄꯥꯎ ꯊꯥꯒꯠꯇꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯍꯟꯅꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒꯅ ꯐꯣꯇꯣ ꯑꯞꯂꯣꯗ ꯇꯧꯔꯝꯗꯥꯏꯗ ꯑꯐ ꯐꯠꯇ ꯑꯆꯨꯝ ꯑꯔꯥꯟ ꯈꯟꯊꯍꯧꯕꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯥꯎꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ